अनौब लेंगाक सेम्बदा MLA निफु मरीना अमता ओइना यारे हाइना खुटियेक पीबा चेरोलमा ngasi Manipur gi Governor Jikumar Valla dalan khadkhre Rajbhavan da ngasi Governor ga unakhiba MLA sing adude TH Radheshyam Sapam Nisikanta KH Ragumani Y Radheshyam Paunam Brozen K Robindro Thangjam Arun Kumar Laurembam Rameshwar Jamhenlung Pamay Amadi Nurul Hassan MLA Tarana Governor Unarabam Matung Rajbhavan Gate Mamangda Paumi Singa Unabada Hairoki MLA Radheshyamna Fongdokibada National Party Oibana Lengak Sembagi Oinadi Center gi Luchingba Singna Firep Laurakane Adumoinamak Anoba Lengak Sembada Ngasigi MLA Nifumari Asida Yetnaba Laitana Yare Haiba Utpa Oina Cherol Asilan Khatpane Lengak Sembada Yataba MLA Laite Party Pundabanina Congress ke MLA Mangagi Firepti Khangde Adubo Makoisu Anoba Lengak Sembada Yaning Daba Lairoi Khali Haike Mahakna makha taraduna ngasi khutiek pibada yauriba MLA nifu mari asi amamamta oina speaker ga unabagi mathakta punna unaduna anoba lengak sembagi matangda chapchaba firep lauraba mihut singni mamangi lengak matamda su COVID laichat na maram oiraga chahi en ani hena mangle handaki lengak asisu chahi ani ahum hena mangsilakpa asida miyam khamthengna wanare miyam gi awaba amadi miyam na pamliba mapung faba lengak amagi damak MLA nifu marina amata oibagi firep asi laurakpani haina fongdokhe Even Congress ki manga do dia koi party di yaw da mena khang de moi so ya de hai badi lem do man de kam da adona koi ki di Congress ki di khang je dre koi loina mak di sarkar se mada ya re honorable speaker na loina mak amam tangoi loina koi MLA myam su unara bane badi pun su unara bane ba adona sarkar se mada ya da badi kanam ta leite loina mak sarkar se mada ya re koi Manipur ki praja men war e mamangi term na sahi ani ma covid na loire hana ki term sahi ani ahum ma loisle adona maram or kan praja se am ware se koi governor ga koi tana jaram bane